Mamangi episode patrolling duty taduna leramba police officer anikak walkie-talkie seta message ama lakpadagi national highway aduda laklami. Makhoi anina mafam adu yauraba matungda mafam adugi atmosphere adu akiba mong amaga loinana pungon olakhi. Amadi police officer ani adu mathawai hingauraga loire haiduna khanduna gari adudagi kumthaduna lambi aduda kanna chelami. Police officer ani aduna lambi adugi mapanda masamaki asiba hakjang yanduna leramba adu obada masa pombagi tu adu chapyunglami. Episode adugi aroibada police officer adi adu yamna tamthina sikhi. Numit adugi ahing aduda national highway aduda thokiba thokdog adu icham chaba thokdog ti malamde. Thokdog adu kanagmamana yamna haina singna sillaga tawkiba malami. Maramdi walkie-talkie seta takiba khonjel adu police amadi malamde. Amabu oirabasu ngaihaki mamangda ngasang nganglakiba thaja adu amuk hana ngosok ngawraklami. Amadi city adugi mayadusu amuk hana laklami. Police officer ani adugi asiba hakjang adu ahing chupa lambi aduda taaduna lerami amati amuba mamina kupsin khraba makhoigi gari adugi mingsel adu amuk hana manungdagi mapanda uba fanglami. Makhoigi garigi angangba sirin adu hojikchu nganduna lerami amati gari adugi manungda yauriba walkie-talkie set aduda kanagumamana hanjina instruction amma piduna nganglaklami. Hello, nakoigi patrolling area aduda khana chaidabagi pautai nakoyani amukta chatuna yengchalucho over and out. Walkie-talkie set aduda message adu hanjina laklami amati ahing adu adumna hoki. Chaurakna ayuki pong mari makhai muk taraklami. Matang aduda national highway aduda scooter ama thawduna laklami. Scooter thawraklam liba nupa adu chaurakna chahi kun mathoi muki nupa macha ama oirami. Amati nupa macha adu tumningmanmadagi mamidadu pangli tawduna thawduna laklami. Nupa macha adu national highway aduda scooter adu thawduna laklami. Mahakna scooter adugi headlight adugi mangal aduda lambi aduda taaduna leiriba police officer adu urami. Police officer adubu lambi aduda adumna taaduna leibadu ubada mahak tumningmaga loina farami. Nupa macha aduna scooter adu khamduna mafam adugi akoibadu yenglubada amuka mahakna mafam adudagi khara thaplapna police officer amagi asiba hakjang amagamu taaduna leiramba thengnaki. Ayuk nganta aduda police officer anigi asiba hakjang adu urubadagi nupa macha adu confirm ama khanglamde. Kimanmadagi mahak scooter aduda famduna machin aduda karigmama murum sonduna famduna lerami. Ngasi sebu kanagi masak yenglaga haugalakibno khangdeba aibu. Karigumba aina mafam asidagi tumina chakhradi police na ingonda chingnagadawribani tawribase. Lambida leiriba CCTV camera singsida chu loina uramlani tawribase. Mase pumna magasi murum solatuna nupa macha tuna wafam asi police ta takpana fagani haiduna khalami. Mahakna mahaki phone adu lokthokna police ki helpline number da phone tawrami. Phone adu paikhalakpaga mahakna yamna akiba khonjel amaga loinana. Aina tawdargliba phone asi national highway dagine lambi asida police officer anigi asiba hakjang taaduna leire. Hoi sir, ai mafam asida leijaramge. Sir su mafam asida khara thuna lakpina batawiro. Aigi ming Mahesh ni sir. Madho hairaga Maheshna phone adu thamlami. Amadi masa mathanta chaijarami. Masegi national highway lambi asi shortcut ni haiduna laklubra haibabu ai siba tari tawribase. Ngaihak leiraba matungda numitsu tholaktuna chaurakna pong taruk muktarami. Matang aduda national highway aduda police ki gari amasu lakpa urami. Mahessu police lakpa ngaiba oida mafam aduda famduna lerami. Police ki gari lakpa ubaduda Mahesh masa adu yamna pakhatlami amadi yamna kirami. Mahaki scooter da yantuna leramba bag amadagi ising bottle ama lakthoktuna ising thaklami. Matang aduda chahi kuntra mangamuk faraba senior inspector Akash Sharma gari dagi kumtharaklami amadi sub inspector Loyada crime scene mafam adubu koisinaba haiduna hairami. Maikai animaktagi gari amata changhalakanu hairamlaga inspector Akash ki mideng adu Mahesh ta tarami. Mahessu yamna akiba mideng amaga loinana inspector Akash ta yingduna lerami.
Mahesh pubada Inspector Akash na mahaki makuda du khatuna Mahesh pu mahaki manakta lakna bahaiduna kaurami. Mahesh su chela duna Inspector Akash ki manakta laklami amati yamna akiba khonjel amaga loinana. Good morning sir, haiduna hairami. Adubu Inspector Akash na Mahesh tha yamna chingna pa mideng amaga loinana asumna hanglaklami. Phone do nangna tawrakpa natra? Hoi sir, aina tawjarakpani. Haiduna Mahesh na yamna akiba khonjel amaga loinana khumlaklami. Nangdi ayung nganta sida mafam asida kaidawa lami ba? Haiduna Inspector Akash na interrogation tawba moongda hanglaklami. Sir, I net practice tawba chachabni sir. I football player amani sir. Haiduna Mahesh na yamna kina makoladu nikla duna khumlaklami. Mahesh ki khadang adudagi humang su chentharaklami. Mahakna kiba adubuda Inspector Akash Mahesh pu munna yengtuna leptuna leirami. Mahesh yamna nervous oire amati case asi irai laiba case ti oigadaba mande haiduna Inspector Akash na khallami. Nangbu nungtigi football practice tawba chatprane? Haiduna Sub Inspector Loya na hanglaklami. Mahesh makoladu nikla tuna nate sir hafta da numit mangani kata chachabani sir. National team ki selection ki chachabni sir. Yamna faine dudia. Hoji asengbuda hairo. Nangna sida lakpada ahanbada ukibado kari no. Haiduna Inspector Akash na Mahesh ta hanglaklami. Sir ai ki scooter se normal speed ta thogduna lakchabani. Adubu lambi mapan sida police officer haibadi sorry magi dead body se taaduna leinamba ukibani. Madubada ai kiman kiduna ai ki scooter se khamlaga madakta changlaga yengjarubani. Aina information asi police ta pibana phagani khanbadagi police ki helpline number da call tawjakibani sir. Mahesh na wafam sing adu loina mayek sing na tamlami. Adubu Inspector Akash ti Mahesh na hairiba wa sing adu thasaba ngamlamde. Matang aduda Sub Inspector Loya laktuna asumna hairaklami. Sir, driver asigi asiba haksang asidati sokpagi dakfam kharati tai. Adubu dead body amasidi sokpagi dakfam amata taba ude sir. Mahaki wafam adu munna taraba matungda Inspector Akash na mafam atugi akoibado loina munna yengsilaba natra? Sub Inspector Loya su hoi sir loina yengsinjare sir. Haiduna hairaklami. Inspector Akash na mukhanna mafam dugi akoibada clue amadi evidence ka amata phangdabro? Haiduna muk hanglaklami. Maduda Sub Inspector Loya na makoladu khara tablapna phangde sir. Aina ambulance ko khrabani. Postmortem report laba matungda khangba haiduni sir. Adubu sir aina ngaibadi makhoi ani si mafam asida karamna laamibano haibaduni. Maramdi ngarang moi ani gi duty asi kaithel area da tabani. Maduda Inspector Akash na ai sukhalam libani ne makhoi ani asi ngarang mafam asida kaido laamibano haibado. Moi ani asibu masana lakchabra natraga kanagmamna plan silaga kauraga hatokpra? Haiduna yamna serious oina su hairaklami. Matang aduda mafam aduda ambulance ki makhol ama laklami. Ambulance ki makhol adu tabada Mahesh na mahak mafam adudagi chatpa yaragadra khanbadagi Inspector Akash ta makhol adu khara tapna. Sir, ai madam se yamna thengjinkhre. Ai net practice chattaba yadabani sir. Adubu Inspector Akash Mahesh na ngangliba wa adu tarasu tasinadana lakliba ambulance adu munna yengduna leptuna leirami. Ambulance adugi makhol adu hauba hengalaklami amadi crime scene adugi mafam aduda laktuna khamlami. Ambulance adugi manungdagi nupani khak yamna thuna stretcher paiduna kumtharaklami. Sub Inspector Loya na makhoi anida dead body adu yenghalami amadi ambulance ta thangatpadasu mateng panglami. Amaromdana Inspector Akash mahaki senior officer singa mobile da wari sanarami. Makhoi anigi duty budi bazar manungda tabani. Body do postmortem gi damakta thakre. Witness to chahi kun manga muk suba nupa macha mani. Hoi sir, Jain sir. Wafam adu hairaga Inspector Akash na phone adu kathatlami. Amaromdana Mahesh Inspector Akash ki wahi sing adu tabada chingnaba khara poklaklami amati khonjel adu khara tablapna. Sir, ai chatpa yaradra? Ai yamna thengkre. Nang mase football match ni ana khalluraba? Haiduna Inspector Akash na khol adu khara chaurapna khumlaklami.
Mahesh Inspector Akash ki mong adu upada amuka hena kirami amati kina Nate sir adugi wanate sir khara thengkhibatuga haijabani nang aikoiga police station da chatkadabani nangi statement khara lawgadaba lay wahang khara chu hangadabani madu loiraga chatpa yarani haituna Inspector Akash na Mahesh na munna yengtuna hairaklami Mahesh maonda tariba dasasi karino haibatu confirm ama khanglamde Inspector Akash mahaki gari adugi mathakta kakhat ki amadi Mahesh ta aigi gari asigi maningda nangi scooter do thogduna lao haituna kholadu khara chaurapna hairaklami Mahesh ti kimankiduna chapleptuna lerami amadi wasu amata nganglamde loya nang maga magi gari duga lao haituna Inspector Akash na Sub Inspector Loya ta hairaklami Sub Inspector Loya su ohoi sir hairam laga Mahesh ki saganda makhuda du thamduna gari adu start ho chasilao haituna Mahesh ta hairami Inspector Akash na mahaki police ki gari adu start tawduna thoge haituna hek tawbaga amuba hokdong amana mahaki lampi adu samduna chatki madu hubada Inspector Akash na mahaki gari adu muthallami amati Mahesh ta enupamsa nangi gari do mamang thara chalo haituna hairaklami Mahesu kimankiduna ngamoi haiba ngamlamde amati mahaki scooter adu gari adu ki mamang thaduna chatlami Inspector Akash amukka mahaki gari adu start tawrabi amati scooter adu ki maningda gari adu thawduna chatlami scooter adu thawduna chatlingaida Mahesh ki mobile phone adu da call ama laklami Mahesh mahaki mobile phone adu lokthokduna call adu receive tawrami call adu mahaki coach ki call loirami Mahesh yamna kina mahaki coach adu da mangonda lambi da tholakiba thokdok sing adu loina tamlami hoi sir hojikti ai police station da chatli nate sir aina kaisum tawbudi nate sir ngasai ayukta aina practice ki lakpada lambi da police officer ani gi asiba haksang tha aduna lerambo bane maduda aina police ki headline number da call tawrubani sir maramaduna police station da statement ama pidaba yadi habadagi chatpani matang atuda scooter atuki maningda famduna leiriba Sub Inspector Loya na mahaki mobile atu molami amati phone atu kathalami maduda Mahesu kimankiduna aigi coach ki phone ni haiduna hairami maduda Sub Inspector Loya na oining mami gi wajasano gari thauringi da phone to wase yadi habadu nang khangba natro haiduna hanglaklami khange sir haiduna Mahesh na yamna khina khumlaklami amadi scooter adu thaurami ngaihak lairaba matungda makhoi police station yawraklami Sub Inspector Loya na Mahesh pu police station adugi manungda puduna changlami police station adugi manungda leiramliba amadi mong sing adu ubada Mahesh ki thamoida khara kirap tawba ma faurami Mahesh pu chair amada famalamaga Sub Inspector Loya police station adugi manungda leiramba police officer kharaga murder case adugi maramda wari sanarami madu pumna magadu uraba matungda Mahesh amuka hena kirami amadi mathamoida aina police officer ani adubu hatluba dumaina moina ingonda karigina tukmunna yengisibo haituna khalami mahaki phone atusu Sub Inspector Loya gi manakta leirami maramatuna mahak kanagumba mi amaga pau phauna basungamlamde Mahesh na mafam aduda famduna leirakliba si phana kuisilaklami amadi tumningmanbadagi mamida dusu usinba hauraklami matang aduda Sub Inspector Loya laktuna mahaki sagan aduda makhuda du thamlaklami amadi oi nang tumba laira mafam sida haituna hokdoklami maduda Mahesu khangduna khango hogalami amadi nate sir fambaduda ngahak mitse usankiba khangudabane haituna khumlaklami lao changasi lao sir na nang kaure haituna Sub Inspector Loya na hairami Mahesu kina Inspector Akash ki manakta sangduna leplami Inspector Akash na mahakpu famna na bahairami amadi wahang kaya ama hangba horaklami mahaki ming laifam phone number amadi khona du khara kalapna ataidi kari wawi haituna hanglaklami Mahesh wahang adu tabda yamna kirami amadi kina ataidi ai karimatu jaude sir haituna khumlaklami Inspector Akash Mahesh na haiba wasing adu thajaramde amadi warning piduna asumna hairaklami amuk mathau leradi nangbu kaurakpasi ai aduga aikhoida hairamdana mapanda chatkigagadi khanganu ko adumaina chatke ka khalladi red card chajani adumadi kaujanu
Inspector Akash ki wahi adu tabada Mahesh masak adu kabli tauraduna Sir, mathangi hapta da aigi match ama lay. Ai goalkeeper ni. Mahesh ki wahi adu tabada Inspector Akash nokladuna Nang Mahesh ne Dheeraj nate khangabo. Nangi mahutta atopa angang ama chance phangjarani ado city dagi mapanda thokpadi sunga yaroi ko yare nang chape yarani Inspector Akash ki mong adu bada Mahesh wangang na ba yararoi haibadu khangbadagi hogatuna mapanda thoklaklami adubu Mahesh na mapanda hek thoklakpaga sub inspector loya laklami amati highway adu da laiba CCTV camera amata yade haiduna Inspector Akash ta hairami Sub Inspector Loya ki wahi adu tabada Mahesh mapugdingda kari gi lepcharuribano khangde mafam aduda ari embada phone tawjarurabani haujikti ai highway adudagi hankige matamadasu yamna thengjilaklame numit tasilaklame Mahesh mahaki scooter adu highway aduda thawduna mayumda muk halaklame adobu Mahesh handakti gari adu highway aduda thawna hanagi man manadaba monga masa aduda phawrami Highway adusu hanaga iman manadabagum pungchik chiklami amadi ikhang khangutana ayukta thengna ki bahawdong amubadu amuka mahaki lambi adu samduna chatki madhobuda Mahesh scooter adu ki brake adu khangfa farami amadi mafam adu da chap leplami kari nongasi engunda tawrisibo hui hawdong pamwak ai ningda loina inadana leiri Mahesh wahi adu masa mathanta haijaduna scooter adu lambi adu da khamduna koyeng yengduna leirami adubu ikhang khangutana lambi adu da mahaki mamangda amuba mami ama samduna chatki madobuda Mahesh masa pumbagi tu adu chap yung lambi amadi mathamoy adu yamna kana chonglami lambi adu da lepna Mahesh kari gi amuk lakcharu ribano khangde da lambi asida lambi asi chamchamba lambi dinate karigumba aronba wari amadi laiba male lambi asigi haiduna masa mathanta haijarami Mahesh mafam adudagi chatkibna phagani haiduna khallami amadi mahaki scooter adu start tawduna scooter adu kanna thawduna mafam adudagi chatlami scooter adugi headlight adugi mangal adu lambi aduda tharami adubu ikang khawdana lambi adugi mapanda scooter adugi headlight adugi mangalda Mahesh na Police officer ama yamna fingna leptuna leiramba oki Police officer aduna makhut adu khatuna Mahesh na thaurakliba scooter adu khamnana bahonarami Mahesh police officer adu bobuda kimanbatagi scooter adu ki speed adu khara taptharami amadi Mahesh na scooter adu ki brake adu phage haiduna hek tawbaga Police officer adu mahaki manak tamna kanna chenduna laklami amati makhol adu nikladuna Aibo amta kanbyo. Aibo mafam asidagi poduna amda chatpyo. Aibo amta kanbyo. Mahesh madopamna magado upada pungang kanglami amati ngasi mangonda thokliba thokdogasi karino habado khanfam ama khanglamde mangonda thokliba thokdogsing adu film amagi wariga chap manarami Police officer adugi wadu ngamoi haiba ngamdabadagi Police officer adu mahaki scooter adugi maningda famhalami amati scooter adu mafam adudagi kanna thawduna laklami scooter adugi headlight adugi mangal adu amukka lambi aduda tarami amati scooter adu yamna kanna thawduna chatlami matang aduda Mahesh kina mahaki scooter adugi maningda famliba police officer aduda Sir kaidawa yaurage Sir na aduk jamna kiri duna karigino haiduna hanglami matang aduda nuksit akan ba masilaklami amati Mahesh ki scooter adugi maningda tongliba police officer adugi mangaksam adu kaktuna chatki Mahesh na mahaki scooter adugi rear view mirror aduda police officer adugi mangaksam adu kakkiduna mangaksam yagdaba haksang adu famduna leiba urami madobada Mahesh scooter adugi rear view mirror aduda yegladuna scooter adu lambi aduda thawduna chatlami Thawdok singa sigi matungta Mahesh ta tarakatawriba dasa singa si karino Mahesh highway asidagi hingna thoglakpa ngamkhigadra highway asida ikhang khawtana thoglagliba thawdok singa si karino wahang singa sigi pakhum khangpinabagidama Manipuri horror series ki highway gi mathangi episode taba kawbigano
wari asibu karigumba mayamna pambi pataragadi channel asibu subscribe tawbiramu amadi video asibu like and share amamta tawbiramu mathangi video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumna maktaki kaina bagya thagni sari